Kuki militant singna Manipur district long range rocket attack chatharakraba matung army gi chopper na aerial patrolling chathari security force singna rocket kaplak lamba yai haiba mafam singda operation chathari haina Manipur police ki IZ administration ke janta na phongdokre Imphal gi baw prada leba police headquarter da pangthoki ba pawgi mifam amada Kuki militant singna makhata na drone attack chatharakpa thingnana ba anti drone gun sing thamle State ki oinasu anti-drone gun sing laina bahotnari. Drone season aduna Kuki militant singna attack chatharakpa adugi matangda Delhi ki expert sing yauduna yengsilli. Mathau tarabadi central agency da KSSC transfer tawgani haina phongdokhi. IZ gi wafam aduda Paumi singna anti-drone laibagi mahota drone thagalakliba mafam singda security force changsillaga Thing bada kari kaibage chingi mafam singda security force singna ningthina mathau tawba ngamdrabra haina wahang hangbada paukhum piba ngamkhide amaramda thatara taruk lan silaklaba lan asi haukiba numit kharani asida anoba mayolamada changsilakli haiba wafam IZ jantana September amada Kuki militant singna drone season aduna bomb thadarakpada miyoi ama laikidaba amadi miyoi kharana aso apan nangkhiba Masigi matungda ngarang amu Kuki militant singna long range rocket ama moirang khoiru leikaida kapsilaktuna senior citizen ama leikide aduga miyoi tarugna asogapan nangkhe Thogdosigi matungda Manipur district ki SP na luchingba security force ki apun batim mamana rocket kaplakfam oigani haina chingnaba mafam da changsinduna makhataba attack chatharakpadi thinkhe Police Department के IZ, DIGP yauna atai makok thongbo officer singna volatile oiba mafam singda leiduna ngak sel ki thabakta supervise story haina phongdoki More anti-drone system se procure tongnoba koi process la lare yam thun tawrani within this very short period surveillance tawba koi patrolling tawba keng tawba se si army helicopter tawri ahen ba mi koi deploy tawre fringe area koi gi hujiki affected district sing sigi lonaba leiba jaga sing do state na procure tawjaba khara advance hoiba khulai su koi deploy tawwe sophisticated hoiba khulai su koi operation da seasonary koi danger hoib se social media da koi gi pau khara hena tamjanba Adi thaidok khoitoktra tamjamba asengba paw pidabado madu monitor tongnaba khoi su kanna khoi gi tonganba khoi activate strengthen tawre security forces security formation laiba CRP oigera BSF oigera police oigera MR oigera anybody army oigera masida khulai munge habgi keno se masi tawbi gano keno torba tarakbadi adum khul hala aneba khul hala di akhoi khatana te sidoido innocent praja mayam casualty nangane Paugi mifamaduda IZ jantana ngarang nungthila thengbada mob amana khabai soida leiba 7MR amadi Imphal da leiba 2MR dagi khulai lut tongna bohanabada muknakhi mafam asida leiriba security force na masing yamlaba mob adu tanthoknaba tear smoke munition amadi blank round kaya kaptuna tanthokpa ngamkhi tungda khabai soida reinforcement ki lakba police team amada masakhangdaba singna nongmai kapsilakpagi Imphal East Commando ki OC KH Henry amadi Constable Isaac Gangmai Sokhe Khudakta Police ke senior officer ADGP Law and Order L Kailun masa changsinduna so apan nanglaba personal ladu lokthokuna hospital da pukhat pangamkhe Thawong asi Police Department akan bamong da condemn tawi ngarangi 2MR amadi 7MR da thoki bathogdo adada atopa central force leiramba taragadi khuthanbada casualty thoglamba su yai Makhatana security force ki khulai sing ching amadi tamda launa na batawbigano police department akan ba action laurakani haina warning tawrakli pawgim phim aduda IZ intelligence kabif case su sarukyakhi police officer da attack tawbigano mayum da attack tawbigano tawnabata de face to face field da leringai da tawnabiyo nupi nga na tainaba family da tainaba adagi asonba ngang kenosingi civilian singi marakte kudong saba lauraga attack tawba sigi si yamna tawroi do thabak ne khandri ang biyo ngarang do central force tawro mobile attack to hanra kapakpada mi kya sigani mayam khangi duni malom da tawgriba rims da tawgriba mayam le ningjing ang bane ba malom gi da 7AR da tawgiba rims ki da CRP da tawgiba civilian casualty ke am nei miscreants sing dugi di makhoi gi di success oira ne ba moi gi di attack tawro me ba adugi after me adugi consequence di mission prajana pure ba aduna masigi sidi aina appeal tawjaningbadi mayam da muka hanna hana so haigre khoi officer magi mayum da attack tawba nupi nga ki khan thon ba kholan ba aduguma keno se masidagi thaptok piu masi tawbi ganu